Yamna nungaitaba thaudok ama oina Mou Naha amana sakhumda Chak Thongduna leiringaida sakhangdaba miyoi ama sanglaktuna Chak Thongduna leiribi Mou Naha dugi Kokta Athouba Potshakna amana yalaba matung Mou Naha dugi ngakta siba sanasan mangaga saning taruki Lik ama Thattuna Pukhre hairi thaudoga singarang numidang saurang na pung 9:30 rom taba matamda Imphal West District ke Sengmai Police Station ge manungsan na Leiba Pumlau sifai maning laikai da thoki bani hairi Athouba Potshakna Yallambadagi soklabi Mou Naha do masagi sahi 38 surabi moirang them ongbi malem nganbi Elias Ichal mapuroiba M Basanta kawi hairi pawasina makha taraduna hai imung manunggi miyoi singna saksangda sanglakpa matamda Mou Naha si I marakta wakhal tadana leiramba thingnaki masida sunatana mamai mamit masimbal su sakangdaba miyoi aduna furambagi pongkatuna leirambata natana Mou Naha sigi khudangda yana sikpagi yakun su taramki hairi khudakta sokpa Mou Naha du Rims Hospital da pukhalaba matung haksangi fibam lusilakpadagi Ras Medicity Hospital da amuk refer taraktuna laying pathap sathari hauzik fawbagi oina thaudok aduda senariba miyoi ado masak maming khangba ngamdri haina pawasina makhatari